Hi mayam, welcome back. Ngasigi video sidi sumngang bagi video oidoine. Haidi yamna kannagadaba video amadi oidoi male kain khanbada ado mayamna sum video sing bio aina haijagadorishina aircraft ki matangda aeroplane ki matangda ne ada frequent travelers pudi khangamani ado su first ahanba travel toba mi damakta khallaga aina video se semjabane ada video se sum makata ni bio aduna khwaidagi ahanbada akhoi sagi sise anamba matamda akhoi aise khoi manipur macha maitai macha khalla tawbane haidi ahanba first time pai bani tong bani naina khoina seat number ga khangdaba matamda isa ji amna ikaiba adagi di miwon da hangba sungamdaba adugi haidi even ai phokta ahanba tongba kanam na tarayamna haidi khangdabagi hoi miwon da budi hangba budi yawe ado khangnabagi damakta isagi boarding pass ta iriba seat number da adugi khogi aircraft tugi seat number mayam smaina seat ahum laigane bako adaga seat ahum dugi mathak ta row number 1 row number 2 3 4 5 6 haira thambane aduga nangi hek changakpada nangi right oigadobudo aduna A B C ne ba adu A sina window seat oidoine B sina middle seat oidoine aduga C sina khogi aisle seat to oidoine ba sapmanana somgi 1 du su maina D seat oire aduga E ne middle seat oire aduga F na window seat oidoine ba ko adu maina leire aduna adum adaida leiriba adum hek changakpaga mingon hangaga su kaisu kaide aduga hangdraga su yae ba hang haidum adalai ba crew myam da aige seat number se takpiyo kopiyo haraga hanga mogi help lo su kaisu kaide aduga igomba adu irami poto adu dum yengaga haidi kok to ngawdana bagi damakta adugi hojiki number dum thar thambane ba adu chimpha hai en hai se dum khangjan biyo yam kanagani hayeng kan to matamda mathangdana ani subadana khogi washroom changbagi matangda ko khogi aircraft ta ahom laigane bako aduga amana khoi mamang da lairani ani na maning da laidoine bako adu mingon hangaga changa su kasu kaide adum hangbida adum thar thambane ba adugi ahom se amana kadai lege har kanda hek changpagi door dugi manakta ama laigane washroom ama aduga maningda ani ama laigani aduga washroom je kamaina mi laite khangbaje adum kan washroom dugi macha panel macha amada vacant thagane bako vacant thabasna mi laite haine asangmana aduga occupied tharagana mi se occupied tawena haidone aduna mi na changa kandaga thonguma thinba khotpa adagi aduga mamta thoktanabane harise aduga amaga kanom hayauge bako khoigi toilet tawba lorkanda flush tawbaje anamana adum kanoguma je kawale mi singje ko aduna mi atopa changa kanda haidi isa kano do leirambado nuaite dana aduna adum toilet tu gi hek maning da ko flush hairaga magi panel macha amada flush tharaga press thabane bako PRESS thabane ada press tawraga adum flush tawthupi ko bako haidi even crew ko su nuaite dana haidi mi kanam leiramba ko patawbado aduna any one boy ro two boy ro adum flush tawthupiramaga adum thokpiyo aduga ahom subadana kaigumba noina ising pambo oiro any help cabin crew dagi isingumba pamba adagedi kaino mata honingbo oiro mingonda smai tor ko bos yawe ka tor ko ro ko si yawe ko adugi mahutta phajana excuse me ma'am haibani budi oire phare aduna tabida isagi hek seat ki hek mathakta isagi passenger call panel gi button ama yaubane adadum ting khingbira o aduga aduma khoina dum help tawe bako admai asengbagine haise thoeba khoidosu minaga chisit ka tawrakpa adigi this mine khukapi ka kawrakpa adugum madu nungaite bako aduna ahanba travel to mi singidi dum hek sit ki mathakta dum leibane bako aduda dum press the ting tawa aduga dum kawro yani aduga mari subadana khoidagi important oi bako akhoi gi seat belt sign je on off leibane bako ada kai gumba seat belt sign sina on lai tar ga dum nangna phamiba seat tu de dum phambiyo ba aduga seat belt to phajana fasten to biyo phajana hoi belt to phajan biyo adum hek landing tawbaga ju tawna dum mi lep khatla ga khotla tawbu su yawe du thoktana ba atopa mina tawraga su akhoi mina tahonda ba ko haidi mina moisi kai haraga yamna uneducated oidaba kai khanba mi su yawbane aduna hajiki seat belt sign on tawriba makhaidi isagi seat tagi lengbi dana seat belt to fazana phabiraga tumina phambiyo
ꯑꯗ ꯍꯧꯖꯤꯛꯇꯤ ꯀꯣꯚꯤꯗꯁꯨ ꯂꯩꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯁꯨ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯔꯣꯗꯣ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯤꯒꯤꯗꯣ ꯔꯣ ꯑꯍꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯕꯤꯔꯒ ꯏꯁꯥꯒꯤ ꯇꯔꯟ ꯂꯥꯛꯑꯀꯥꯟꯗ ꯈꯤꯇꯪ ꯍꯧꯒꯠꯄꯤꯌꯣꯕ ꯑꯗꯨꯅ ꯃꯤꯅꯁꯨ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨ ꯍꯥꯏꯖꯩ ꯑꯗꯨꯅꯤ ꯑꯇꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯔꯦ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯅꯤ ꯅꯣꯏꯅ ꯈꯪꯗꯕ ꯈꯣꯠꯇꯕ ꯍꯦꯜꯞꯀꯨꯝꯕ ꯑꯦꯅꯤ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯑꯦꯅꯤ ꯀꯦꯕꯤꯟ ꯀ꯭ꯔꯨꯗ ꯑꯗꯨꯝ ꯑꯄ꯭ꯔꯣꯆ ꯇꯧ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯕꯤꯔꯛꯀꯅꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯣꯏꯟꯠ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯪꯖꯟꯕꯤꯌꯣ ꯑꯅꯝꯕꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯔꯁ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯃꯤꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯐ꯭ꯔꯤꯀ꯭ꯋꯦꯟ ꯇ꯭ꯔꯥꯚꯦꯂꯔꯁ ꯑꯗꯨꯝ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯗꯨ ꯂꯩꯔꯦ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯥꯏ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯠꯂꯅꯤ ꯀꯩꯅꯣꯗ ꯌꯥꯝ ꯅꯛꯄ ꯑꯩꯈꯣꯏꯒꯤꯗꯤ RMZ ꯃꯣꯜꯗꯀꯣ ꯀꯩꯅꯣ ꯈ꯭ꯔꯤꯁꯃꯥꯁ ꯄꯣꯁ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯇꯥꯕꯅꯤꯀꯣ ꯈ꯭ꯔꯤꯁꯃꯥꯁꯇꯣ ꯑꯩꯈꯣꯏ ꯐꯖꯅ ꯌꯥꯎꯍꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯐ꯭ꯂꯥꯏꯠ ꯄꯤꯁꯜꯂꯛꯑꯦ ꯃꯣꯏꯅ ꯑꯗꯨꯒꯤ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯄ ꯀꯩꯝ ꯆꯠꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯣꯜꯗ ꯗꯦꯀꯣꯔꯦꯁꯟ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄꯗꯣ ꯐꯖꯩ ꯈꯣꯠꯂꯦ ꯍꯥꯏꯅꯩꯌꯦ ꯃꯤ ꯂꯣꯏ ꯆꯠꯅꯕꯗꯣ ꯑꯗꯨ ꯁꯨꯝ ꯌꯦꯡꯉꯨꯒꯦ ꯆꯠꯆꯔꯒ ꯌꯦꯡꯕꯤꯌꯣ ꯑꯩꯗꯤ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯇꯣ ꯆꯠꯍꯧꯗ꯭ꯔꯦꯕꯀꯣ ꯐ꯭ꯂꯥꯏꯠ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯤꯅꯦ ꯍꯥꯏ ꯊꯥꯏꯟ ꯌꯦꯡꯉꯣꯁꯦ ꯑꯝꯇ ꯅꯪꯒꯤ ꯇꯧꯔꯛꯑꯅꯤꯁꯦ ꯑꯩ ꯀꯣꯏꯔꯣ ꯑꯁꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯦ ꯑꯥꯗ ꯐꯖꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯐꯖꯩ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯊꯥꯏꯅ ꯌꯦꯡꯉꯣ ꯀꯩꯝꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯦꯡꯅ ꯆꯠꯄꯩꯀꯣ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯇ ꯆꯠꯂꯝꯃꯗꯤ ꯌꯦꯡꯉꯣ ꯀꯥꯏꯗꯩ ꯐ꯭ꯂꯥꯏꯠ ꯄꯤꯁꯜꯂꯛꯑꯦ ꯃꯣꯏꯅ ꯁꯨꯝꯂꯛꯀꯦ ꯌꯦꯡꯉꯣ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯁꯤ ꯀꯥꯈꯠꯈ꯭ꯔꯁꯤ ꯅꯝꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯀꯨꯝꯊꯔꯝꯃꯣꯏꯅꯤ 이번이가 Hi. Hello. Ibay nam lahana. Halani kemta tawdre. Lore. Video karna mani reels kumba.